Armed Forces Special Power Act APSPA 1958 की मरुमदा Security Force na chathakiba miot minaising malem pumbada khangananaba ima tarani thoina kumja lising ani mari gi July 15 da kangla mawang da changsin kiba khongjangbu ningsingduna ngasi Anti-Repression Day gi Pallan Thouram Palace Compound da leiba lamyan basanglen da Pangthokkhare chahi khudingi pangthoktuna lakpagum chahi asigi oinasu Observation Committee Anti-Repression Day 2025 na sinduna pangthokhiba thoram aduda matam adugi khongjang da saruk yakhiba hinglibi amadi leikhidrabi ima singi mafamda ikai khumna utke lamdam asigi civil society organization sing mera paibi students organization kyana saruk yaduna pangthokpa thoram aduda social activist RK Ranendrajit Observation Committee Anti-Repression Day gi chairperson Khangimbam Anandi UCM gi president YK Dire na maru oiba mitunglen singoina saruk yakhi Thouram adugi resource person oina UPF Manipur advisor advocate Laisangbam Jadumani na wangangke Thouram ga mari leindana Observation Committee Anti-Repression Day gi chairperson Khangimbam Anandi na hai APSPA gi marumda Security Force na micham singbu hatpa farba matung masa fangdana manghan khiba nupi kya gi kai khumna manghan ba maduta natana tamthina ot nairaba matung hatok piba asiguma thodok kayana lisang shina miyambu akiba pokhanduna lakle asigumba India lenga ki lalong amagi makhada changshilakpa manba thausil kaya gi mayokta lamdam asigi nupi singna thona leina lanthing na khibani haike Anandina makha taraduna Manipur tugaina batausil Thorang sing haukraba matamga ngasiga khenare ngasidi lamdam asida hominarakpa furup kanglup singda atamnana tongshinduna kuki khulai paiba singna tongan ba makhalgi lalong chatharakle masidasu lamdam asigi nupi singna thona leina thingnaduna lantheng asida saruk yari haike Hujiki Maira Baby Singa Mangaiga Kenavana, Maira Baby Singing Marakta, Gomen and Nekba, Pashapiaba, Gomen, over my Magi, Isam Sagat, Pamayama Mayawanina, Pamtadu, Hadasu, Pamtadu Canoina, Toragachi, Shigai Bagumba, Gosmana, Maira Baby Singing Marakta, Dividul Sanaba, Mayam Mayaurapanina, Ula Campek in a Punjanaga, Amatang Oba, one is Holau, Mother Labak and Minaga. Base hauji kitang masui marang taba duna apun bagi shakti ama sagat pada hauji ti kitang break phaba gumba koi laibak si asoiba haibadi political na soihan ba akoi injali ba kangbu na soihan ba aduga lambi lamang na bagumba tauge tawbai ima singi timing do hoina yamna munna khana nainaraga itihas ki lambi da paring nai na chatharaiba ima singi thangna lingyen se amu khana sagatpa ngamnabagidamagta aduga mari leinana ngasigi function asisu tawjabani